Houjik thokliba irang asiga mari leinana houkhiba me mamang chahi gi July thada Kuki Phurup ki Nupi ani phee Thongdana lambi da chat-hankhiba Thoudok adu thoktringeida victim oiribi Nupi ani aduna police ki gypsy amada tongkhattuna makhoi mapham adudagi louthokpinaba hairuba police personnel aduna gari gi so yaode haina makhoi ani adu puthokkhidi haina Central Bureau of Investigation CBI na file tawrakhiba Chargesheet amada palli haire hiram asiga mari leinana Indian Express na piba report amada hai numit aduda nupa victim ani adu police ki gypsy aduda kakhat lambi adubu miyam gi akanba ihaw adu lakpadagi makhoi ani mapham aduda thamlamlaga police personnel sing adu chathi haina Chargesheet asida palli haire Chargesheet asi CBI na Guwahati da laiba special court amada October thada file tawrakhibane Indian Express na Manipur ki DGP Rajiv Singha pau faunabada mahakna phongdorakpagi matung inna police personnel sing adugi mathakta departmental inquiry chathaba hore adamoidama case ase Manipur police na paibinate masidi CBI na thijinbani haina khumlakhi haire nakalamaromda CBI gi Chargesheet adugi matung inna phee Thongdana Nupi ani Khongoinakhiba adugi matangda tongan ba Thoudok kaya amasu thokhe Maitei Khunja Singna Yung Kaya Mai Thabada Natana Khul Thongdana Laiba Mioi Kaya gi Mathakta Landakhe Miyam Maduna Mapham Maduna Laiba Church Amaso Mai Thadokhe CBI gi investigation gi matung inna mamang chahi gi me marida mapham madu gi pradhan amade khul gi ningthau sing gi oiba mifam ama pangthokhe mifam madu da ka henba thawong sing chathadana ba wareb laukhrabaso miyam gi ihaw aduna church ama yauna Yung Kaya Mai Thadokhi haire Thoudok aduda victim oiraba nupi ahom nupa ani atopa nupa amaga mahaki macha nupi amasong masu nupi banak nakpada laiba umang amada chansinduna lotkhe ihaw aduda saruk yariba miyamda makhoina lotliba mapham madu khanglakpadage tongan ba khutlai pairaga mapham aduda chanslaktuna Churachandpur da nakhoina tawkhiba adugumna nakhoida su tawgani haina kihankhe miyam aduna victim sing adu namduna lambi da puthoraklaga tokhai na khaidoknakhe victim sing adugi maraktagi mioi aman mahaki masu nupi ga loinana maikai amada pukhe nupi ani amadi makhoi apokpa yauna khulgi chief na atopa maikai amada pukhe aduga nupi ani ga atopa nupa ani amagana maikai amaromda pukhi haina CBI gi Chargesheet asita palle CBI gi Chargesheet asina makhatana hai mob aduna yauriba mioi signa victim sing adu manak nakna khamba police ki gypsy adu tamna chatnaba hairakpadage gari adu tamna lakhe marudasu amuk makhatana victim sing adu maikai da khaidoknaba haurakpadage victim nupi aniga nupa amagade police ki gypsy adu yauduna gari adugi manungda famkhe gari adugi manungda police ki khaki machugi uniform set pa personnel ani yaurame aduga personnel ahum marina gari adugi manakta lairame victim amana makhoi bu kanbinaba hairuba police personnel amana gari adugi so yaudi haina khumnakhe amade victim sing adu kannaba police na thawrang amata lokhakhide haire tanja aduda gypsy thawriba personnel aduna yoi lesing amarom tiliba ihaw adugi manakta 1000 duna khamkhe miyam aduna victim ahum adu gari dagi chingtharaba matungda nupi ani adugi mafi marot segaibaga lonena nupa adu tamthina fuba haurakhe maduda police personnel sing adu karisu hairamdana mapham adu thadoktuna chatkhe Thoudok asi manak nakpada laiba atopa nupi victim amaso hakthengnana uhawi hainaso Chargesheet asida mayek sengna palli haide Thoudok asi center notification nama thoktuna CBI na case ama lokhatke Thoudok aduda chenaba mioi kharaso tongan ba Indian Penal Code ki section makhada fagatle Chargesheet adu Huirem Herodas Maitei Arun Khundongbam atopa ming Nanau Ningombam Tomba atopa ming Tomthin Pukhi Hongbam Suranjoy Maitei Namairakpam Kiran Maitei amade juvenile amagagi mathakta file tawbani haire